Ngasi mayamgidamak explainer in Manipuri na Game of Thrones season 2 ki manga suba episode Manipuri da explain tawjagadawi. Matam khara aiha tuminna leirure karigumba kudung chadaba khara leibidagi video upload matam chana upload tawba ngamjahawdre. Masigidamak mayamna aibu ngakpiyu. Laibuk thibidagi aigi loinabi blood cancer na naduna leibadu leikhidre. Masina maram oiraga ai video thagatpa ngamjakhidabani. अदुबु हौजिक मतम चाना वीडियो अपलोड तौनबो होनजगे मयामना आइबु सपोर्ट तौदुना चैनल असिबु माइ पाहनबियु लोइनना एक्सप्लेन तौबदा सोइगी लानखिबा यावरगदी मयामना आइबु ngakपियु ममांगी एपिसोड की अरोइबा सरुकता कार्डता लैबा मियोइसिंगना डेनेरिसबु मखोइगी लैबाकता संजफम पीखिबा अइखोइना उख्रबनी अमरोमदा रेड वुमेन स्टेनिसकी मचाबु अमुबा मचुगी येंबदा यामना किनिंगाइ ओइबा ममी अमगुमना पोक्लमी सारदेवोसना महाक्की ममांगदा थोकलिबा थौदोग असि उबदा यामना ngakलमी लोइनना मसाना मसादा फावबा थाजरमदे मसीगी मतुंगदगी मखा ताबा वारी असि हौरकली कैथलीन अमदी रेनली मकोई अनि टेन अमगी मनुंगदा वारी सानादुना लैबा अइखोइना उबा फंगली कैथलीन रेनली दा मसानुपा रोक की लांदा मतेंग पांगबियु हाइना रेनली दा हाइजरमी मसीगा लोइनना कैदौनुंगदा रोपना आयरन थ्रोन अमदी करिगुमा मखल अमत्तगी ओइबा लैबाक नत्रगा किंगडमगी अपांबा लैते हाइनसु कैथलीन रेनली दा हाइरमी महांगना पामलिबदी सुपनतगी लेनिस्टर सिंगी मथक्ता लमन खुंबा पांबनी हाइना फोंदोकलमी कैथलीन की वही असि तारबा तुंगदा रेनलीना अदु ओइरगदी फरे अई नंगी नचागी मतेंग सोइदना पांगनी अदुबु नंगी नचानुपाना मतम पुंबगी ओइना थमोइ सेंगना लैबा मथौ ताई अइंगोंदा ओइदबा मिनंबा अमत्ता तौबा यारोइ हयेंगी लांदा अइना स्टेनिसपु सोइदना माइथीबा पीगनी मसिगी मतुंगदा हानागुमना स्टार्क अमदी बेराथियोन अइखोइगी अमत्ता ngairaba yeknaba लेनिस्टरगी मथक्ता लंदागदबनी ngasiदगी सही 18 गी ममांगदा स्टार्क अमदी बेराथियोन पुंदुना मेट किंगबु माइथीबा पीखिबा अदुगुमना लेनिस्टर सिंगसु सोइदना माइथीबा पीबा ngamgani हाइना कैथलीनदा फोंदोकलमी मतंग असिदा रेनलीना फोंदोकपा पामलिबसी महाक्की मयाम्बा रॉबर्ट बेराथियनना तौखिबा रिबिलियन अदुबुनी अदुबु मतंग असिदा कैथलीनना स्टेनिस की मथक्ता लान तौदनबा रेनलीदा हाइरमी मरमदी स्टेनिस अमदी रेनली बेराथियन मखोइ अनि ममा अमत्तना पोकपा मचिन मनाउनी हाइना रेनलीदा कैथलीनना निंगसिंगहलमी कैथलीनना हाइरिबा वासिंग असि रेनलीना यारमदी लोइनना स्टेनिस की मथक्ता सोइदना लान तौगनी हाइबसी रेनलीगी अरोइबा वारेप ओइरी तंजा असिदा रेड वुमेन ना पोखिबा अमुबा मचुगी ममी अदु रेनलीना लैरिबा टेंट अदुगी मनुंगदा संगलक्लमी हाइरिबा ममी असि येंबदा स्टेनिस माली खंगोगदना ममी अदुना कैथलीन अमदी ब्रेटोनगी ममांगदा रेनलीबु थांग थिंदुना रेनलीगी थवाई लौरमी तंजा अदुमक्तदा रेनलीगी किंग्स गार्ड सिंग अदु टेंट मनुंगदा संगलक्लमी लोइनना लैमाई थक्ता तादुना लैबा रेनलीबु उरमी किंग्स गार्ड की वाखलगी मतुंग इन्ना ब्रेलिनना रेनलीगी थवाई लौबनी हाइना थाजरमी लोइनना ब्रेन की मथक्ता खुद थाबा हौरकलमी अदुबु ब्रेन नसी नुपी ओइरबसु यामना थौना लैबा नुपी अमनी मरम मदुना यामना हैसिंगबा मवोंगदा महांगना किंग्स गार्डसिंग अदु टेंट अदुगी मनुंगदा माइथीबा पिरमी मसिगा लोइनना कैथलीनबु मफम अदुदगी पुदुना चतखिरमी मरमदी रेनली असि मखोइना हाटपा नते करिगुंबा अमुबा मचुगी ममी अमना हाटपनी हाइबसी रेनलीगी मरु ओइबा मी अमदी मागी लानमीसिंगना थाजरोय हाइबा मखोइ अनीना मुन्ना खंगलमी मथंगी नुमित अयुक अंगनबदा स्टेनिस की लानगी जहाजसिंग अदु स्ट्रोमलैंड तमना लाकपा अखोइना उबा फंगली स्ट्रोमलैंड की मनुंगदा लॉर्ड बैलिस असि मर्जरी अमदी लॉरेंस की मनाक्ता लाकलमी अमदी थवाई यावदबा रेनलीगी हक्चांग अदु उबदा अवाबा फोंतोकलमी लोइनना मकोइ अनीबु मफम असिदगी यामना थुना चतखिनबा पौताक पिरमी मरमदी पुंग अमगी मतुंगदा स्टेनिस मफम असिदा सुंसोइ सोइदना यौरकनी अमदी मफम असिदा लैरिबा लेमहौरिबा लानमीसिंग असि मखोइगी निंगथौ सीखिबा मरमना स्टेनिस की ममांगदा सरेंडर तौदुना स्टेनिस की माइकैदा लेपखिगनी हाइबा लॉर्ड बैरिसना मर्जरी अमदी लॉरेंस दा हाइरमी मरम मदुना अथुबा मतमदा मफम असि थादोक्तुना चतखिनबा लॉर्ड बैलिसना मखोइ अनीदा हंजिन हंजिन हाइरमी अदुबु रेनलीगी थवाई यावद्रबा हक्सांग असि उबदा लॉरेंस मथ्वाई यामना नुंगाइरमदे लोइनना महाक्की माइथोंगदा असावबगी ममी ताबा अखोइना लाइना उबा फंगली तसेंगबदी लॉरेंस की थमोइदा फाउरिबा अवाबा अमदी साउनिंगबा असि लॉरेंस की महुत्ता मर्जरीना फाउगदबनी मरमदी रेनली असि मर्जरीगी मपुरोइबा ओइरी अदुबु रेनली अमदी लॉरेंस मखोइ अनी असि ममांगी एपिसोड खरदा इंटिमेशन तौबा अखोइना उख्रबनी हाइबदी नुपा अमगा नुपी अमगा लैनबा अरोनबा मरी अदु रेनली अमदी लॉरेंस मखोइ अनीगी मरक्ता लैरमी
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯔꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯦ ꯃꯖꯔꯤꯅ ꯂꯣꯔꯦꯟꯁꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯔꯦꯟꯂꯤꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯈꯨꯝꯕ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯅꯤꯁ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯔꯦꯟꯂꯤꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯕꯗꯤ ꯅꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯆꯦ ꯃꯖꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯂꯣꯔꯦꯟꯁꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯂꯣꯔꯦꯟꯁꯅ ꯃꯖꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯁ꯭ꯇꯦꯅꯤꯁ ꯁ꯭ꯇ꯭ꯔꯣꯝꯂꯦꯟ ꯑꯥꯏꯂꯦꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯝꯍꯧꯗꯨꯅ ꯂꯩꯍꯧꯕ ꯔꯦꯟꯂꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯅꯤꯁꯇ ꯆꯪꯖꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯅꯤꯁꯅ ꯁꯥꯔ ꯗꯦꯚꯣꯁꯇ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯔ ꯗꯦꯚꯣꯁꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯔꯦꯗ ꯋꯨꯃꯦꯟꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯅꯤꯁꯇ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔ ꯗꯦꯚꯣꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯃꯠꯇ ꯁ꯭ꯇꯦꯅꯤꯁꯅ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁ꯭ꯇꯦꯅꯤꯁꯅ ꯁꯥꯔ ꯗꯦꯚꯣꯁꯇ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯒꯅꯨ ꯑꯃꯗꯤ ꯀꯥꯎꯊꯣꯛꯅꯕ ꯇꯧ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯅꯤꯁꯅ ꯂꯣꯏꯅ ꯈꯪꯏ, ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯅꯤꯁꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁ꯭ꯇꯦꯅꯤꯁꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗꯒꯤ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯌꯧꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯂꯦꯅꯤꯁꯇꯔꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯑꯥꯏꯔꯟ ꯊ꯭ꯔꯣꯟ ꯀꯣꯡꯀ꯭ꯋꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯥꯔ ꯗꯦꯚꯣꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯦꯅꯤꯁꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯥꯔ ꯗꯦꯚꯣꯁꯅ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯦꯗ ꯋꯨꯃꯦꯟꯕꯨ ꯂꯥꯟ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯗꯦ ꯍꯥꯏꯅ ꯁ꯭ꯇꯦꯅꯤꯁꯇ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁ꯭ꯇꯦꯅꯤꯁꯁꯨ ꯍꯟꯗꯛ ꯁꯥꯔ ꯗꯦꯚꯣꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯔꯦꯗ ꯋꯨꯃꯦꯟꯅ ꯂꯥꯟ ꯑꯁꯤꯗ ꯆꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯝꯖꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯁꯥꯔ ꯗꯦꯚꯣꯁꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯥꯔ ꯗꯦꯚꯣꯁꯇ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁꯥꯔ ꯗꯦꯚꯣꯁꯁꯨ ꯁ꯭ꯇꯦꯅꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯤꯡꯁ ꯂꯦꯟꯗꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇ꯭ꯔꯤꯌꯣꯟ ꯑꯁꯤ ꯁꯔꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯦꯟꯂꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯁꯔꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯔꯦꯟꯂꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯌꯥꯝꯕ ꯁ꯭ꯇꯦꯅꯤꯁꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯌꯣꯟꯅ ꯁꯔꯁꯤꯗ ꯔꯦꯟꯂꯤꯒꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯁ꯭ꯇꯦꯅꯤꯁꯀ ꯄꯨꯟꯁꯤꯟꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯅꯤꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯜꯂꯕꯗꯤ ꯂꯦꯅꯤꯁꯇꯔꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯕ ꯐꯒꯅꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯅꯤꯁꯀꯤ ꯃꯅꯥꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁ꯭ꯇꯦꯅꯤꯁꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯥꯏꯔꯟ ꯊ꯭ꯔꯣꯟ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇ꯭ꯔꯤꯌꯣꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯁꯔꯁꯤꯗ ꯃꯍꯥꯛꯀꯤ ꯁꯤꯇꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯊꯝꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ, ꯑꯃꯗꯤ ꯇ꯭ꯔꯤꯌꯣꯟꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯁꯔꯁꯤꯅ ꯄꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯔꯁꯤꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯇ꯭ꯔꯤꯌꯣꯟꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯁꯔꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯇ꯭ꯔꯤꯌꯣꯟꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯤꯌꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯟꯁꯟ ꯂꯦꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯂꯣꯏꯅꯅ ꯁꯔꯁꯤꯒꯤ プラン ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯦꯟꯁꯟꯅ ꯇ꯭ꯔꯤꯌꯣꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯔꯁꯤꯅ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯁꯥꯍꯜꯂꯤ, ꯑꯗꯨꯁꯨ ꯌꯥꯝꯂꯕ ꯃꯁꯤꯡ ꯑꯃꯒ ꯂꯣꯏꯅꯅ꯫ ꯍꯥꯏꯔꯤꯕ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯑꯁꯤ ꯄꯦꯇ꯭ꯔꯣꯜꯒꯨꯝꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯏꯁꯤꯡ ꯑꯃꯗꯤ ꯂꯩꯃꯥꯏ ꯊꯛꯇ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯑꯁꯤ ꯍꯩꯗꯣꯛꯂꯕ ꯇꯨꯡꯗ ꯃꯩ ꯊꯥꯔꯕꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯃꯩ ꯆꯥꯛꯄ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯥꯏꯔꯟ ꯊ꯭ꯔꯣꯟꯒꯤ ꯃꯊꯛꯇ ꯐꯝꯈꯤꯕ ꯃꯦꯗ ꯀꯤꯡꯅ ꯃꯍꯥꯛꯀꯤ ꯇꯝꯊꯤꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯤꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯤ ꯑꯃꯍꯦꯛꯇꯕꯨ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯁꯔꯁꯤꯅ ꯌꯥꯝꯂꯕ ꯃꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯍꯜꯂꯤꯕ ꯋꯥꯏꯜꯗ ꯐꯥꯏꯌꯔꯒꯤ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯔꯦꯟꯁꯟꯅ ꯇ꯭ꯔꯤꯌꯣꯟꯗ ꯇꯥꯛꯂꯝꯃꯤ꯫ ꯔꯦꯟꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯇ꯭ꯔꯤꯌꯣꯟ ꯊꯤꯟꯊꯕ ꯇꯧꯗꯅ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯁꯥꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ, ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯒꯦꯔꯤꯌꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯑꯁꯤ ꯎꯔꯕ ꯇꯨꯡꯗ ꯑꯍꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯔꯁꯤꯒꯤꯗꯃꯛ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯁꯥꯕ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯅꯍꯥꯟ ꯃꯈꯩ ꯂꯦꯞꯄ ꯂꯩꯇꯅ ꯁꯔꯁꯤꯒꯤꯗꯃꯛ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯇꯣꯛꯂꯒ ꯉꯁꯤꯗꯒꯤ ꯑꯩꯒꯤꯗꯃꯛ ꯁꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯌꯣꯟꯅ ꯑꯍꯜ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯁꯥꯈꯤꯕ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯀꯌꯥꯝ ꯌꯥꯝꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇ꯭ꯔꯤꯌꯣꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯑꯍꯜ ꯑꯗꯨꯅ ꯇ꯭ꯔꯤꯌꯣꯟꯕꯨ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯋꯥꯏꯜꯗ ꯐꯥꯏꯌꯔꯁꯤꯡ ꯑꯁꯤ ꯎꯕꯗ ꯇ꯭ꯔꯤꯌꯣꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯋꯥꯏꯜꯗ ꯐꯥꯏꯌꯔ ꯃꯁꯤꯡ 8,900 ꯑꯣꯏꯔꯤ꯫
हाइबा क्वांटिटी असिना किंग्स लैंडिंग बु यामना लाइन इफुल ओलहनबा ngamgani हाइबा ट्रियोन न खंगलमी मथंगी सिंदा आयरन आइलैंड लैबा थियोन बु अखोइन उबा फंगली लोइनना हौजिक जहाज तोंदुना मफम अमदा चटपगी प्लान तौरमी अमदी मफम अदुदा लैबा मागी क्रू मेंबर सिंगबु जहाज मथक्ता काखलकनबा ऑर्डर सु पिरमी अदुबु मसीगी ओना तैनाबदा मफम अदुदा लैबा क्रू मेंबर सिंग अदुना थियोन द ओनसिनदुना नोकनारमी तंजा अदुदा थियोन की वाइस कैप्टन लाक्तुना थियोन द करीगुंबा खरा हायरमी मागी मीसिंगना थियोन बु इकाई खुमनाबा अमदी माना हाइबा वा इलहनगे हायरबदी महाकी मीसिंगना थाजगदबा थबक तौगदबनी हाइना थियोन द फोंदोकलमी वाई असि तारबा तुंगदा थियोन नखोइना खल्लिबा अदु मपुंग फाहनगे मसीगी मरमगिदमक्तनी अइना अटैक तौबा पामलिबसी हायरमी तसेंबदी थियोनगी मनाक्ता आइडिया अमा लैरमी तोरागी किला असिदा महांग अटैक तौरबा तुंगदा किला असिबु मपुंग फाना लौसिल्लबा तुंगदा थियोन अमदी मागी मीसिंग असि यामना थुना किला थादोक्तुना चटपा पामली मरमदी तोरागी किला असि विंटरफॉलगी प्रोटेक्शन मखादा लई करिगुंबा तोरादा लंदारे हाइबा पाव असि विंटरफॉलना खंगलबदी तोरा कन्नबगिदमक विंटरफेयरना मागी लानमीसिंग थारक्कनी हाइबा थियोनना मुन्ना खंगलमी करिगुंबा विंटरफेयरगी लानमीना तोरा यौरक्पा मतमदा मखोइसु तोरादा लैबा ओइरगदी विंटरफेयरगी लानमीसिंगना मखोइबु यामना लाइना हाटपा ngamgani हाइबा थियोनना मुन्ना खंगलमी अमरोमदा हेरन हालदा लैबा आर्याना टाइविन लेनिस्टरगी सेवा तौदुना लैरी आर्याना टाइविन लेनिस्टरगी मनाक्ता लैदुना टाइविनगी सेवा तौबगी मरमदी टाइविनना आर्यागी मथ्वाई कनबिखिबा लೈ हौजिक टाइविन अमदी मागी काउंसिल मेंबरसिंगना मीटिंग अमा तौदुना लैबा अखोइना उबा फंगली तंसा असिदा आर्याना मखोइगिदमक लंच अमदी वाइन पीदुना मखोइगी सेवा तौरमी आर्यागी मओंग मतौ असिदा टाइविनना नुपी मचा नंगी लैफम असी कदाइदगिनो हाइना हंगलमी आर्याना टाइविनगी पाखुम पीबोइना महाक नॉर्थ साइडतगिनी हायरमी मखा ताना टाइविनना आर्यादा नॉर्थ लैबा प्रजासिंगना रोपकी मतांगदा करी खनबगे हाइना हंगलमी आर्याना चिंगनाबा लैतना रोप असि नॉर्थ लैबा प्रजासिंगना वूफ अमगुंबनी हाइना थाजै लोइनना मखोइगी मतुंग इना कनानासु रोपपु हाटपदी लाइरदना माइथीबा पीबा फावबा ngamloi हाइनासु थाजै हाइना फोंदोकलमी टाइविनना मखा ताना आर्यादा फरे मी मयामना ngangnaba amadi khanba wafam adu nattaba nangi matung ina rob asi karamba miyoi amani haina thajabage haina hanglami singnaba leitana आर्याना टाइविनदा मियाम सिंगना हाइबा वा असि अइदि थाजदे मरमदी अइ मियोइबा खुदिमक एनी मफम अमदा खुलाई अमना यामना लाइना हाटपा ngamgani हाइरमलगा मफम अदुदगी चटखिरमी आर्याना टाइविनगी काउंसिल रूमदगी थोकलकपा मतमदा की ममांगदा जेरब हेकार लाक्लमी मतम अदुदा महांगना लेनिस्टरगी लानमीना सेटपा ड्रेस अमा सेटलमी तसेंबदी कनागुंबा इचम चंबा मियोय अमना लेनिस्टरगी लानमीसिंगी ड्रेस सेटपगी अयाबा लैरमदे करिगुंबा मिचम अमना लेनिस्टर लानमीगी ड्रेस सेटुना लैरमबा थेंगनरबदी खुदक्ता सीबगी दंदीपी जेकब हेकारना वाफम असिगी मतांगदा कनादसु हाइदनबा आर्यादा हाइरमी लोइनना अइना पामलबदी नंगी मतेंग पांगबा ngamgani हाइना आर्यादा फोंदोकलमी आर्याना मसीगी मरम हाइबदी करीगिदमक अइगी मतेंग पांगदौरिबनो हाइना हेकारदा हंगलमी जेकबना नोंगमा लानमीसिंगना अइबु कोइथी थीबा मतमदा नंगना अइ खक्ता नत्तना अइगा लोइनबा मियोय अनि अमगिसु मतेंग पांगबिखी मरम मदुना अइंगोंदा नंगी ओइबा पुंसी अहुमगी लमन तोलगा लैरे हाइबा लमन असी अइना नंगोंदा सिंगदोकपा पामी नंगना करीगुंबा मियोय अहुमगी ममिंग अइंगोंदा हाइबा यागनी हाइबा मियोय अहुम असी नंगीदमक अइना हाटपा ngamgani हाइरमी जेकबकी वाहै असी तारबा तुंगदा आर्या असी यामना ngakलमी लोइनना महाकना हाइबा वाहै असी अचुम्ब्रा हाइना खंगदोकनबगिदमक जेलदा लैबा मियोयसिंगबु यामना थीना टॉर्चर तौबा टिकालर कौबा लेनिस्टरगी लानमी अमगी ममिंग आर्याना जेकबता हाइरमी नेक्स्ट सिंदा अखोइना जॉन स्नोबु उबा फंगली हौजिक जॉन स्नो अमदी कमांडर क्लस्टरदगी थोलक्लमी हौजिक मखोइ लोइना आइसना थल्लबा चिंगमाइ मथक्ता चटलमी हाइरिबा मफम मसीदनी फर्स्ट मेन इहान हाना व्हाइट वाकर गा लांथेंगनगिबा मफमनी मतंग असिदा सेमना गिलीबु यामना निंगसिंगलमी वांगलबा चिंगथक्तगी मखादा येंगथरकपा असि गिलीने यामना पामजबनी मयाम मागी नुंगसिजख्रबा मरु ओइबा मियोइसिंग अदु निंगसिंगलमी मतम मदुदा खंगहौदना खरा लापा मफमदगी हॉर्न खोंगबगी मखोल मखोइ मयामना तारमी गेम ऑफ थ्रोन यूनिवर्स की मतुंग इन्ना हॉर्न खोंगबा असि मखोइ मसेनगी मरक्ता करीगुमा मखलगी कम्युनिकेशन अमनी तसेंबदी हॉर्न असि अमुक्तंग खोंगलबदी
ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯅ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯍꯣꯔꯟ ꯑꯁꯤ ꯑꯅꯤꯔꯛ ꯈꯣꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯖꯪꯒꯂꯤ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯔꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯍꯣꯔꯟ ꯑꯁꯤ ꯑꯍꯨꯝꯂꯛ ꯈꯣꯡꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯟꯅꯕ ꯇꯧ ꯍꯥꯏꯕꯅꯤ꯫ ꯖꯣꯟ ꯁ꯭ꯅꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯨꯛꯇꯪ ꯍꯣꯔꯟ ꯈꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯍꯥꯐꯃꯦꯟ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯍꯥꯐꯃꯦꯟ ꯑꯁꯤꯁꯨ ꯅꯥꯏꯠ ꯋꯥꯆꯔ ꯑꯃꯅꯤ꯫ ꯃꯃꯥꯡꯒꯤ ꯋꯤꯟꯇꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯎꯔꯒ ꯖꯣꯟ ꯁ꯭ꯅꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯥꯐꯃꯦꯟꯅ ꯂꯣꯔꯗ ꯃꯔꯃꯣꯠꯇ ꯖꯪꯒꯂꯤꯁꯤꯡ ꯑꯁꯤ ꯃꯦꯟꯁ ꯔꯥꯏꯗꯔꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥꯜꯕꯨ ꯂꯥꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯦꯟꯁ ꯔꯥꯏꯗꯔꯕꯨ ꯍꯥꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯥꯐꯃꯦꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯖꯣꯟ ꯁ꯭ꯅꯣ ꯑꯃꯗꯤ ꯂꯣꯔꯗ ꯃꯔꯃꯣꯠ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡꯗ ꯇꯨꯃꯤꯟꯅ ꯃꯦꯟꯁ ꯔꯥꯏꯗꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯦꯟꯁ ꯔꯥꯏꯗꯔꯕꯨ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟꯅꯤ꯫ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯂꯣꯔꯗ ꯃꯔꯃꯣꯠꯅ ꯖꯣꯟ ꯁ꯭ꯅꯣꯕꯨ ꯁꯦꯂꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯖꯣꯟ ꯁ꯭ꯅꯣꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯁꯤꯗ ꯖꯣꯟ ꯁ꯭ꯅꯣꯒꯤ ꯊꯕꯛ ꯑꯁꯤ ꯄꯣꯁꯠꯃꯦꯟ ꯑꯃꯒꯨꯝꯕꯅꯤ꯫ ꯆꯤꯊꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ, ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯣꯟ ꯁ꯭ꯅꯣꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯗꯤ ꯋꯥꯜꯗ ꯂꯩꯍꯧꯕꯁꯤꯡꯒ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯒꯅꯤ? ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯔꯗ ꯃꯔꯃꯣꯠꯅ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯕꯨ ꯁꯦꯂꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯊꯂꯤꯟ ꯑꯃꯗꯤ ꯕ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯔꯣꯕꯁ꯭ꯇꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯄ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯕ꯭ꯔꯤꯌꯦꯟꯅ ꯀꯦꯊꯂꯤꯟꯗ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯣꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯍꯤꯡꯕ ꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯅ ꯀꯦꯊꯂꯤꯟꯗ ꯕ꯭ꯔꯤꯌꯦꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯕ꯭ꯔꯤꯌꯦꯟꯁꯤ ꯀꯦꯊꯂꯤꯟꯒꯤ ꯄꯔꯁꯅꯦꯜ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅꯤ ꯇꯥꯛꯄꯅꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯁꯔ ꯔꯣꯗ꯭ꯔꯥꯛꯅ ꯋꯤꯟꯇꯔꯐꯦꯜꯗ ꯂꯥꯛꯇꯨꯅ ꯕ꯭ꯔꯦꯟꯗ ꯂꯦꯅꯤꯁꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯜꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯃꯤ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯅ ꯕ꯭ꯔꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯔꯦꯟꯅꯁꯨ ꯁꯔ ꯔꯣꯗ꯭ꯔꯥꯛꯀꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ 200ꯃꯨꯛ ꯄꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯗꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯀꯤꯂꯥ ꯑꯁꯤꯗ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤ ꯂꯦꯅꯤꯁꯇꯔꯁꯤꯡꯅ ꯅꯠꯇꯦ, ꯊꯤꯌꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯦꯟꯅ ꯎꯁꯥꯗ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯋꯤꯟꯇꯔꯐꯦꯜ ꯌꯧꯔꯛꯇꯨꯅ ꯋꯤꯟꯇꯔꯐꯦꯜꯗ ꯂꯩꯕ ꯀꯤꯂꯥꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯕ꯭ꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯎꯁꯥꯅ, ꯕ꯭ꯔꯥꯟ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ, ꯃꯔꯝꯗꯤ ꯁꯃꯨꯗ꯭ꯔ ꯑꯃꯗꯤ ꯋꯤꯟꯇꯔꯐꯦꯜ ꯑꯅꯤꯒꯤ ꯂꯥꯞꯅꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 100ꯃꯨꯛ ꯂꯥꯞꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯀꯥꯔꯠ ꯁꯍꯔꯗ ꯗꯦꯅꯦꯔꯤꯁꯅ ꯃꯥꯒꯤ ꯗ꯭ꯔꯥꯒꯣꯟ ꯃꯆꯥ 3 ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯗꯦꯅꯦꯔꯤꯁꯅ ꯗꯀꯥꯔꯤꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯗ꯭ꯔꯥꯒꯣꯟꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟꯗꯒꯤ ꯃꯩ ꯀꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯗꯦꯅꯦꯔꯤꯁ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯕꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯥꯔꯠ ꯁꯍꯔ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯗꯦꯛꯁꯤꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯗꯦꯅꯦꯔꯤꯁꯀꯤꯗꯃꯛ ꯌꯥꯝꯅ ꯐꯖꯕ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯗ ꯀꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯑꯃꯗꯤ ꯁꯍꯔ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯗꯦꯅꯦꯔꯤꯁꯅ ꯖꯥꯗꯨꯒꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯖꯥꯗꯨꯒꯔ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯗꯦꯅꯦꯔꯤꯁ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯃꯛꯀꯤ ꯃꯅꯨꯡꯗ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯤ ꯑꯃ ꯖꯣꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯦꯅꯦꯔꯤꯁꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯗꯦꯅꯦꯔꯤꯁꯀꯤ ꯃꯆꯥ ꯗ꯭ꯔꯥꯒꯣꯟꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯅꯦꯔꯤꯁꯀꯤ ꯃꯅꯥꯛꯇ ꯗꯦꯛꯁꯤꯁ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯦꯔꯤꯁꯄꯨ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯕ ꯁꯦꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯁꯦꯞ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯀꯅꯥꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯗꯦꯅꯦꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗꯦꯛꯁꯤꯁꯅ ꯗꯦꯅꯦꯔꯤꯁꯄꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯄ꯭ꯔꯄꯣꯖ ꯇꯧꯔꯝꯃꯤ, ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯅ ꯖꯍꯥꯖ ꯀꯌꯥ ꯂꯩꯗꯨꯅ 7 ꯀꯤꯡꯗꯝꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯔꯨꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯗꯦꯅꯦꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯅꯦꯔꯤꯁꯅ ꯗꯦꯛꯁꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯦꯛꯁꯤꯁꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯦꯅꯦꯔꯤꯁꯅ ꯖꯣꯔꯥꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯣꯔꯥꯅ ꯗꯦꯅꯦꯔꯤꯁꯇ ꯗꯦꯛꯁꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯋꯦꯁꯇꯔꯣꯁꯄꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ
ꯂꯧꯁꯤꯟꯕ ꯄꯥꯝꯂꯕꯗꯤ ꯋꯦꯁꯇꯔꯣꯗꯇ ꯂꯩꯕ ꯃꯤꯁꯤꯡꯒ ꯑꯂꯥꯏꯟ ꯁꯦꯝꯕꯅ ꯐꯩ꯫ ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯠ ꯁꯍꯔ ꯑꯁꯤꯗ ꯑꯦꯂꯥꯏꯟ ꯁꯦꯝꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯍꯥꯏꯅ ꯖꯣꯔꯥꯅ ꯗꯦꯅꯦꯔꯤꯁꯇ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯖꯣꯔꯥꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯂꯝꯕꯤ ꯁꯦꯝꯕ ꯄꯥꯝꯕꯅꯤ꯫ ꯖꯣꯔꯥ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯦꯁꯇꯔꯣꯗ ꯌꯧꯅ ꯆꯠꯄ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯋꯦꯁꯇꯔꯣꯗ ꯌꯧꯅ ꯆꯠꯅꯕꯒꯤꯗꯃꯛ ꯗꯦꯅꯦꯔꯤꯁꯅ ꯖꯍꯥꯖ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯗꯧꯔꯤ꯫ ꯗꯦꯅꯦꯔꯤꯁꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯗꯦꯅꯦꯔꯤꯁꯀꯤꯗꯃꯛ ꯖꯍꯥꯖ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛ ꯖꯣꯔꯥ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟ ꯑꯁꯤ ꯍꯦꯔꯟꯍꯥꯜꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯤꯌꯥꯅ ꯒꯦꯟꯗ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯋꯥꯡꯕ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏ ꯇꯝꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯤꯑꯣꯏ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯅꯠꯇ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯔꯤꯌꯥꯅ ꯃꯊꯛꯇ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯕ ꯀꯤꯂꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯥꯔꯤꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯄꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯁ ꯁꯤꯖꯟ 2ꯒꯤ 5ꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯂꯣꯏꯖꯔꯦ꯫ ꯃꯊꯪ ꯇꯧꯖꯒꯗꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯅ ꯏꯄꯤꯁꯣꯗ 6 ꯁꯨꯕꯅꯤ꯫ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯊꯤꯌꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯣꯔꯥꯒꯤ ꯀꯤꯂꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯂꯕ ꯇꯨꯡꯗ ꯋꯤꯟꯇꯔꯐꯦꯜ ꯌꯧꯁꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯤꯟꯇꯔꯐꯦꯜ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯋꯤꯟꯇꯔꯐꯦꯜꯁꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯂꯤ꯫ ꯊꯤꯌꯣꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥꯁꯇꯔ ꯂꯤꯋꯤꯟꯅ ꯍꯦꯛ ꯈꯪꯂꯛꯄꯒ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯂꯦꯇꯔ ꯑꯃ ꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯦꯇꯔ ꯑꯁꯤ ꯔꯣꯕꯀꯤ ꯃꯅꯥꯛ ꯇꯝꯅ ꯊꯥꯕ ꯄꯥꯝꯂꯤ꯫ ꯊꯤꯌꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯀꯃꯥꯟꯗꯔ ꯔꯣꯗ꯭ꯔꯛꯄꯨ ꯐꯥꯔꯕ ꯇꯨꯡꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯊꯤꯌꯣꯟꯕꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯋꯤꯟꯇꯔꯐꯦꯜꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯌꯣꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯔꯨꯗ꯭ꯔꯛꯅꯗꯤ ꯊꯤꯌꯣꯟ ꯑꯁꯤ ꯋꯤꯟꯇꯔꯐꯦꯜꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯔꯣꯗ꯭ꯔꯛꯅ ꯊꯤꯌꯣꯟꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯔꯣꯗ꯭ꯔꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯊꯤꯌꯣꯟ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯔꯣꯗ꯭ꯔꯛꯄꯨ ꯃꯉꯛ ꯀꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯤꯌꯣꯟ ꯃꯥꯁꯇꯔ ꯂꯤꯋꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯦꯇꯔ ꯑꯃ ꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯇꯔ ꯑꯁꯤ ꯊꯤꯌꯣꯟꯒꯤ ꯃꯆꯦꯗ ꯏꯒꯗꯕ ꯂꯦꯇꯔꯅꯤ꯫ ꯂꯣꯏꯅꯅ ꯂꯦꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯤꯟꯇꯔꯐꯦꯜꯒꯤ ꯃꯅꯨꯡꯗ ꯂꯥꯟꯃꯤ 500 ꯊꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯎꯁꯥ ꯊꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯤꯌꯣꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯤꯌꯣꯟ ꯑꯃꯗꯤ ꯎꯁꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯇꯤꯃꯦꯁꯟ ꯁꯤꯟ ꯑꯃ ꯌꯥꯎꯔꯤ꯫ ꯀꯣꯄꯤꯔꯥꯏꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯕ ꯃꯔꯝꯅ ꯑꯩꯍꯥꯛꯅ ꯁꯤꯟ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯆꯗ꯭ꯔꯕꯅꯤ꯫ ꯎꯁꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯍꯣꯔꯗꯣ ꯇꯨꯃꯤꯟꯅ ꯊꯤꯌꯣꯟ ꯑꯃꯗꯤ ꯀꯅꯥꯁꯨ ꯈꯪꯗꯅ ꯋꯤꯟꯇꯔꯐꯦꯜꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯕ꯭ꯔꯥꯟ ꯑꯁꯤ ꯁ꯭ꯇꯥꯔꯛ ꯐꯦꯃꯤꯂꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯖꯣꯟ ꯁ꯭ꯅꯣ, ꯍꯥꯐꯃꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯖꯪꯒꯂꯤꯕꯨ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯁ꯭ꯅꯣꯒꯤ ꯋꯨꯜꯐ ꯑꯗꯨ ꯖꯣꯟ ꯁ꯭ꯅꯣꯒ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯗꯒꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯍꯥꯐꯃꯦꯟꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯖꯪꯒꯂꯤꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯟꯇꯤꯡ ꯇꯧꯏ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯇꯨꯝꯂꯒ ꯂꯩꯊꯣꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯖꯪꯒꯂꯤꯁꯤꯡ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯐꯃꯦꯟꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯊꯤꯜ ꯑꯣꯏꯔꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯏꯅ ꯍꯥꯠꯈꯤꯕ ꯉꯝꯒꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯍꯥꯐꯃꯦꯟꯗ ꯖꯪꯒꯂꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯊꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖꯣꯟ ꯁ꯭ꯅꯣꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯥꯐꯃꯦꯟꯅ ꯌꯥꯝꯅ ꯂꯣꯖꯤꯛ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯖꯣꯟ ꯁ꯭ꯅꯣꯗ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯉꯥꯛꯇꯅꯤ, ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯟꯒꯅꯤ, ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯃꯨꯟꯅ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯪ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯖꯪꯒꯂꯤ ꯑꯁꯤ ꯊꯤꯁꯤ ꯍꯥꯏꯕꯁꯤ ꯏꯜꯂꯨ ꯍꯥꯏꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯐꯃꯦꯟ ꯑꯃꯗꯤ ꯖꯣꯟ ꯁ꯭ꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯇꯨꯡꯗ ꯖꯪꯒꯂꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯃꯆꯥ ꯑꯃꯒ ꯃꯈꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯍꯥꯐꯃꯦꯟꯒꯤ ꯇꯤꯝꯃꯦꯠ ꯑꯃꯗꯤ ꯖꯪꯒꯂꯤ ꯈꯔ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯖꯣꯟ ꯁ꯭ꯅꯣ ꯑꯃꯗꯤ ꯍꯥꯐꯃꯦꯟꯒꯤ ꯇꯤꯝꯅ ꯖꯪꯒꯂꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫
ꯃꯈꯣꯏꯅ ꯖꯪꯒꯂꯤ ꯑꯌꯥꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯃꯇꯝꯗ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯖꯪꯒꯂꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯪꯒꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯖꯣꯟ ꯁ꯭ꯅꯣꯅ ꯍꯤꯡꯅ ꯐꯥꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯒ꯭ꯔꯦꯠ ꯀꯧꯏ ꯍꯥꯐꯃꯦꯟꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯖꯪꯒꯂꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯍꯥꯠꯂꯨ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯖꯪꯒꯂꯤ ꯅꯨꯄꯤ ꯃꯆꯥ ꯌꯦꯒ꯭ꯔꯦꯠ ꯑꯁꯤ ꯁꯤꯕ ꯀꯤꯔꯝꯗꯦ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕ ꯖꯪꯒꯂꯤꯁꯤꯡ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯩ ꯌꯥꯎꯅ ꯃꯩ ꯊꯥꯗꯣꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯖꯪꯒꯂꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯑꯃꯗꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯅꯈꯣꯏ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯍꯥꯏꯔꯝꯃꯤ ꯍꯥꯐꯃꯦꯟꯅ ꯌꯦꯒ꯭ꯔꯦꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯂꯣꯏꯅꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯑꯩ ꯃꯊꯛꯇ ꯂꯩꯔꯝꯒꯦ ꯖꯪꯒꯂꯤ ꯅꯨꯄꯤ ꯑꯁꯤ ꯈꯔ ꯇꯨꯅ ꯍꯥꯠꯂꯕ ꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯔꯝꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯪꯒꯂꯤ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯦꯒ꯭ꯔꯦꯠꯄꯨ ꯍꯥꯠꯂꯝꯗꯦ ꯑꯃꯗꯤ ꯌꯦꯒ꯭ꯔꯦꯠꯁꯨ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯌꯦꯒ꯭ꯔꯦꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯁꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯦꯞꯄ ꯂꯩꯇꯅ ꯖꯪꯒꯂꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯛꯄ ꯃꯔꯝꯅ ꯑꯔꯣꯏꯕꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯌꯦꯒ꯭ꯔꯦꯠꯄꯨ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯃꯥꯏꯅ ꯍꯟꯒꯅꯤ ꯃꯍꯥꯛꯀꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯍꯥꯐꯃꯦꯟ ꯌꯥꯎꯅ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨꯒ ꯀꯌꯥꯝ ꯂꯥꯞꯅꯕꯒꯦ ꯂꯣꯏꯅꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯖꯣꯟ ꯁ꯭ꯅꯣꯅ ꯈꯪꯂꯝꯗꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯣꯟ ꯁ꯭ꯅꯣ ꯑꯁꯤ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯦ ꯍꯥꯏꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯌꯦꯒ꯭ꯔꯦꯠꯄꯨ ꯐꯥꯔꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯅꯨꯡ ꯈꯔꯒꯤ ꯃꯔꯨꯝꯗ ꯂꯦꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯇꯝ ꯑꯁꯤꯗ ꯌꯦꯒ꯭ꯔꯦꯠꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄ ꯃꯇꯝꯗ ꯃꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯪꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯩ ꯊꯥꯅꯕ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯒ꯭ꯔꯦꯠꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯝꯕ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯩ ꯊꯥꯐꯝ ꯖꯒꯥ ꯑꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯖꯪꯒꯂꯤ ꯑꯣꯏꯔꯝꯂꯕꯗꯤ ꯖꯣꯟ ꯁ꯭ꯅꯣ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕ ꯃꯁꯥꯃꯛꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯒ꯭ꯔꯦꯠꯀꯤ ꯋꯥ ꯑꯗꯨ ꯇꯥꯗꯕꯤꯗ ꯃꯍꯥꯛꯄꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯕ ꯇꯨꯡꯗ ꯂꯩꯃꯥꯏꯊꯛꯇ ꯍꯤꯞꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯁ꯭ꯅꯣꯅ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯈꯔ ꯂꯥꯞꯅ ꯂꯩꯔꯒ ꯇꯨꯝꯒꯦ ꯍꯥꯏꯅ ꯇꯧꯕꯃꯇꯝꯗ ꯌꯦꯒ꯭ꯔꯦꯠꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯎꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒ ꯅꯪꯒ ꯌꯥꯝꯅ ꯅꯞꯁꯤꯟꯅꯔꯒ ꯇꯨꯝꯕ ꯃꯊꯧ ꯇꯥꯒꯅꯤ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯏꯪꯕ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯨꯝꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯌꯦꯒ꯭ꯔꯦꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯄꯥꯝꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯌꯦꯒ꯭ꯔꯦꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯨꯅ ꯌꯦꯒ꯭ꯔꯦꯠꯄꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯦꯟꯃꯤꯟꯅꯔꯝꯃꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯑꯥꯔꯤꯌꯥꯕꯨ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯑꯥꯔꯤꯌꯥ ꯑꯁꯤ ꯇꯥꯏꯋꯤꯟ ꯂꯦꯅꯤꯁꯇꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯥꯏꯋꯤꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯑꯔꯣꯟꯕ ꯑꯃꯗꯤ ꯑꯔꯤꯕ ꯂꯦꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯈꯔ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯆꯦ ꯆꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯔꯗ ꯕꯦꯂꯤꯁ ꯇꯥꯏꯋꯤꯟ ꯂꯦꯅꯤꯁꯇꯔꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯣꯔꯗ ꯕꯦꯂꯤꯁꯀꯤ ꯃꯃꯤꯡ ꯍꯦꯛ ꯇꯥꯕꯒ ꯑꯥꯔꯤꯌꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯣꯏꯅꯅ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯇꯥꯏꯋꯤꯟꯅ ꯑꯥꯔꯤꯌꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯂꯣꯔꯗ ꯕꯦꯂꯤꯁꯅꯗꯤ ꯑꯥꯔꯤꯌꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯤꯌꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯏꯋꯤꯟꯅ ꯂꯣꯔꯗ ꯕꯦꯂꯤꯁꯀ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯑꯥꯔꯤꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯂꯣꯏꯅꯅ ꯃꯈꯥ ताना लॉर्ड बेलिस नंग मफम असीदा करीगी लाक्पनो हाइना टाइविन हंगलमी लॉर्ड बेलिस न टाइविन द लेनिस्टर अमदि स्टार्क की मनाक्ता ख्वाइदगी यामलबा लानमी लई अदुबु स्टार्क अमदि लेनिस्टर सिंगी हेक मथंग द ख्वाइदगी यामना लानमी लईरिबा असि टाइरिस सिंगी मनाक्ता ओइरी लोइनना ख्वाइदगी नुंगाइबा पाव हाइरगदि लॉरेंस टाइरिस न स्टेनिस की मथक्ता रेनली हातखिबगी लमन खुंबा पामली अदुगा मजरीना क्वीन अमा ओइबा पामली करिगुंबा अदोमना टाइरिसिंगा यानाबा अमा पुरकलबदी अदोमगी नाक्ता हौजिक फावबगी ओइना ख्वाइदगी यामलबा लानमी लैगनी लोइनना सेवन किंगडम असिगी मनुंगदा ख्वाइदगी पावरफुल ओइबा मियोय अमसु सुक्सोय सोइदना ओइगनी लॉर्ड बेलिस अमदी टाइविन मखोय अनिना वारी सानरिंगै मतमदा आर्याना वाइन पीदुना लॉर्ड बेलिस अमदी टाइविन गी सेवा तौरमी अदुबु लाइबक थीबदी लॉर्ड बेलिसना मंगोंदा वाइन पीरकलिबा अमदी सेवा तौरिबा नुपी मसा आसी आर्यानी हाइबा खंगलमदे तसेंगना हाइरगदी महांगना पुक्निंग चंगना येंगलुदबगी ओइरमगनी या मागी तौफम थोकपा थबक लोइरबनिना का अदुदगी थोखिरमी मखा तारकपदा टाइविनना लॉरेंस असी रेनलीगी साइट हाना लैखिबा मरमना महाग असी जोफ्रीगी येकनाबा अमा ओइरबनी हाइना लॉर्ड बेलिस दा हाइरमी
Lord Bellisna fare adomna Lawrence bu dandi piba pamliba du karisu kaide adubu aikoina Lawrence dagi kanaba lauraba tungda Stannis bu maithiba piraba tungda mahakpu dandi pibana phagani haina Tywin da hairami masigi sumathakta Stark amadi Lannister singi marakta lakadariba lan asidasu aikoina Lawrence sizinaraga Stark singbu yamna laina maithiba piba yagani Lord Bellisna hairiba wafam asi Tywin na yarami maramdi matang asida Lannister sing asi kayam power leiba house amano haiba asi Seven Kingdom gi praja mayamna khangadawri ngaihakki mamang makoi anina wari sanaringai matamda Aryana makoi anina sanariba wari sing asi loina tabata natana rope ka mari leinaba letter amasu mafam aduda thengnarami amadi Aryana kanasu khangandana letter adu mafam adudagi puduna chatkirami letter pairaga chelingai matamda khangaudana Tywin gi soldier amada Aryaga thengjinnarami Arya gi mawong mataw asida soldier adu singnabata natana Arya gi makutta karigumba letter ama paibusu urami soldier asina letter adu Arya dagi mulami amadi letter asi rope ka mari leinaba letter amani haiba soldier asina khanglami Arya asi kanano amadi mahakna letter paiduna chatlamba asigi matangda Tywin da tamge haiduna soldier adu Tywin leiba ka adu tamna chatpa horaklami Aryana ahongba tanja yengduna mafam adudagi chenduna Jerab Hekar gi manakta laklami amadi soldier adugi maming Jerab Hekar da hairami soldier aduna Tywin da paw adu hek tamge tauba matamda karigumba posak amana khauri da panbadagi soldier adu Tywin gi mamang da sikhirami haibadi Jacob Hekar na Arya da tonba punsi anigi laman singba loire haibani Tywin na magi mamang da thokliba thodog asi karino haiba khanglamde amadi yamna sauna magi guard sing adu kaurami amarom da King's Landing da leiba Cersei gi masanupi Marcella asi hi tongduna Dawn leibaki khongchat chatpa horami Marcella bu thintoknabagi damak mama Cersei Joffrey amadi Tyrion Lannister mafam aduda laklami hojik King's Landing gi phibam asi yamna phatre karamba matamda Stark amadi Baratheon na makhoi gi mathakta landarakani haiba Cersei na khanglamde maram maduna machanupi Marcella asi Dawn City da thakibani langi akiba asida nattana King's Landing da acha athaki awaba kaya amasu lerami maram maduna sauduna leiba praja mayam maraktagi miyoi amana Joffrey gi mamaida santhina thomlami thodog asidagi Joffrey yamna saurami amadi magi mafam aduda leiba lanmi singda mafam adumakta da protest tawriba mayam sing asi loina halu haina order pirami mafam asida thokliba thodog asi yamna kiningai oi cha thaknaba leiraktabadagi miyam sing aduna mafam aduda hatpa lanmi amabu mayam changduna hingna charami lalak aduda miyoi kharadi mana hingnaba haiduna koichen chelami adubu Joffrey di gyan mangba mi amagumna magi lanmi singda praja sing asi halu haina koilaw lawduna leiri tanja aduda Triona Joffrey na lawriba du lepnaba amadi gyan tanabagi damak mamaida khubakna kanna tharami amaromda thodok mayam asigi marakta city aduda leiba miyoi kharana Sansa asi makhong makhut paiduna jaga amada pusillaklaga Sansa bu rep tauge haina honarami adubu tanja aduda mafam aduda hon laklami amadi Sansa bu rep tauge honaramba sing adu honna mafam aduda yamna tamthina hatlaba tungda Sansa bu mafam adudagi puduna chatkirami next scene da Robb na magi mising bu unage haiduna south tamna laklami matam aduda Robb na ahanba oina ngaujaba Tanisha kaubi nupi adu thengnarami Robb ki laibak phaba haigadra Tanisha su ngasigi numit asidi Robb ka wari sanarami adu da Catelyn na Brienne bu loina duna makoi ani gi manakta laklami Robb amadi Tanisha gi marakta karigumba khara lei haibasi Catelyn na khanglami adubu matang asida Catelyn na karisu hairamde adumapu machanupa Robb ta Lord Frey da promise tawkhiwa wafam adu ningching halami Robb na mamada ai promise adu kaudri hojik aina Lannister singbu maithik ba pige hairabadi Lord Frey gi machanupi amaga luhonggadabani aingonda Lord Frey na mage army pigani haiba ai kaudri haina mamada hairami tanja aduda Lord Bolton laklami amadi Theon na Winterfell da attack tawduna Winterfell bu mapung phana loksile amadi mafam adugi ningthau oina ba Theon na sem saba haure haina Robb ta pau tamlami masida sunatana commander Roderick su Theon gi makutta leikhidre haibasu hairami makhata na Lord Bolton na masidi thambu thamkho hojik phawba nangi nachin nanaw singi oiba pau amata aikhoi gi nakta leite haina makhata na Lord Bolton na Robb ta hairami wafam asitarba tungda Robb yamna saurami makhata na saubadagi Winterfell tamna hannabagi damak thorang tawba horami adubu Robb ki decision na si Bolton na thingami
ꯕꯣꯜꯇꯟꯅ ꯔꯣꯞꯇ ꯑꯗꯣꯝ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯟꯐꯝ ꯃꯌꯥꯏꯗꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝ ꯇꯝꯅ ꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯄꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯕꯣꯜꯇꯟꯅ ꯋꯤꯟꯇꯔꯐꯦꯜ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯔꯣꯞꯇ ꯄꯤꯔꯝꯃꯤ ꯑꯥꯏꯗꯤꯌꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯁꯇꯔꯗ ꯑꯗꯨꯗ ꯋꯤꯟꯇꯔꯐꯦꯜ ꯍꯟꯗꯨꯅ ꯋꯤꯟꯇꯔꯐꯦꯜꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯄꯤꯈꯤꯕꯅ ꯐꯩ ꯍꯥꯏꯅ ꯔꯣꯞꯇ ꯍꯥꯏꯔꯝꯃꯤ ꯕꯣꯜꯇꯟꯅ ꯍꯥꯏꯔꯤꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯔꯣꯞꯁꯨ ꯌꯥꯔꯝꯃꯤ ꯕꯥꯁꯇꯔꯗ ꯍꯥꯏꯕꯗꯤ ꯖꯣꯟ ꯁ꯭ꯅꯣ ꯍꯥꯏꯕꯅꯤ ꯂꯣꯏꯅꯅ ꯖꯣꯟ ꯁ꯭ꯅꯣ ꯌꯧꯅ ꯊꯥꯒꯗꯕ ꯂꯦꯇꯔ ꯏꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯀꯥꯔꯠꯇ ꯂꯩꯕ ꯗꯦꯅꯦꯔꯤꯁꯄꯨ ꯎꯕ ꯐꯪꯂꯤ ꯗꯦꯅꯦꯔꯤꯁ ꯑꯃꯗꯤ ꯗꯦꯛꯁꯤꯁ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥꯔꯠꯇ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯗꯦꯅꯦꯔꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯗꯦꯅꯦꯔꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯂꯝꯗꯦ ꯃꯇꯥꯡ ꯑꯁꯤ ꯐꯥꯎꯕ ꯗꯦꯅꯦꯔꯤꯁ ꯃꯈꯣꯏꯕु ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯖꯍꯥꯖ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯇꯣꯡꯗꯨꯅ ꯋꯦꯁꯠꯔꯣꯗ ꯌꯧꯅ ꯆꯠꯂꯕ ꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯚꯦꯟ ꯀꯤꯡꯗꯝꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯌꯥꯎꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯀꯅꯥꯃꯠꯇꯅ ꯗꯦꯅꯦꯔꯤꯁꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯗꯦꯅꯦꯔꯤꯁ ꯃꯥꯒꯤ ꯃꯤ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯃꯤꯁꯤꯡ ꯁꯤꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯕ ꯍꯛꯆꯥꯡꯁꯤꯡ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯗꯦꯅꯦꯔꯤꯁ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯗ꯭ꯔꯥꯒꯣꯟ ꯑꯍꯨꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟ ꯁꯤꯖꯟ 2ꯒꯤ 6ꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯗꯦꯅꯦꯔꯤꯁꯀꯤ ꯗ꯭ꯔꯥꯒꯣꯟ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯨꯔꯥꯟꯕꯅꯣ ꯊꯤꯌꯣꯟꯅ ꯋꯤꯟꯇꯔꯐꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯃꯗꯤ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯖꯣꯟ ꯁ꯭ꯅꯣꯅ ꯖꯪꯒꯂꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯂꯣꯏꯅꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ